ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯣꯝꯂꯥ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯀꯨꯞꯇꯨꯅ ꯐꯅꯦꯛ ꯆꯣꯂꯞ ꯇꯧꯅ ꯁꯦꯠꯂꯤ꯫ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯀꯛꯄꯤ ꯑꯃꯁꯨ ꯂꯤꯠꯂꯒ ꯆꯥꯎꯇꯛ ꯇꯧꯕ ꯄꯣꯂꯥꯡ ꯑꯃꯗ ꯀꯣꯝꯂꯥ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯍꯥꯞꯂꯗꯨꯅ ꯊꯥꯏꯕꯦꯝ ꯑꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯑꯇꯟꯕ ꯐꯤꯕꯝꯗꯅꯤ ꯂꯥꯛꯂꯤꯕꯗꯨ, ꯍꯀꯥꯝꯁꯨ ꯋꯥ ꯋꯥ ꯍꯦꯛ ꯆꯜꯂꯤ꯫ ꯊꯥꯏꯕꯦꯝꯅ ꯁꯨꯒꯠꯂꯒ, "ꯑꯁ, ꯃꯇꯥꯡ ꯆꯥꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯇꯧꯔꯛꯏꯁꯦ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯀꯣꯝꯂꯥ ꯌꯣꯟꯕ ꯆꯠꯍꯟꯕ ꯉꯝꯃꯦꯕ꯫ ꯑꯁ, ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯊꯥꯏꯅꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯍꯦꯛ ꯊꯦꯡꯅꯔꯣ, ꯑꯩꯅ ꯑꯣꯏꯗꯣꯏꯁꯦ ꯀꯩꯅꯣꯕ? ꯃꯥꯏꯒꯁꯤꯕꯨ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯕ? ꯇꯧꯕꯗꯤ ꯑꯩꯁꯨ ꯃꯤꯠ ꯌꯥꯝꯃꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯥꯎ ꯐꯥꯎꯅꯔꯝꯂꯒ ꯇꯟꯗꯅ ꯀꯥꯏꯅꯔꯁꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯆꯤꯟꯗ ꯇꯣꯡꯂꯒ ꯍꯨꯟꯊꯣꯛꯄꯤꯔꯝꯂꯤꯕꯁꯦ꯫ ꯑꯗꯨꯗꯩꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯕꯤꯠ ꯂꯩꯇꯗꯅ ꯑꯗꯨꯝ ꯀꯣꯏꯈꯤꯗꯕꯗꯒꯤ ꯕꯤꯠ ꯂꯩꯇꯗꯅ ꯑꯃꯠꯇ ꯌꯦꯡꯈꯤꯗ꯭ꯔꯦꯗꯅ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯊꯥꯏꯕꯦꯝꯃ ꯊꯥꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯞꯇꯤ ꯌꯥꯝꯅ ꯀꯞꯆꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯝꯃ ꯍꯥꯡꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕꯗ꯫ ꯆꯠꯅꯤꯡꯕꯗ ꯆꯠ, ꯂꯥꯡꯅꯤꯡꯕꯗ ꯂꯥꯡ, ꯊꯥꯏꯕꯦꯝꯃ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯔꯥꯁꯤꯅ, "ꯏꯆꯦ ꯁꯈꯤꯔꯣ, ꯀꯩꯅꯣ ꯄꯣꯠꯐꯝꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯂꯒ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯕꯦꯝꯃ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯥꯡꯅꯅ ꯌꯦꯡꯊꯣꯔꯛꯂꯒ ꯃꯈꯨꯠꯑꯣ ꯃꯁꯥꯑꯣ, "ꯍꯦꯔꯥꯗ ꯏꯅꯦ ꯔꯥꯁꯤ, ꯀꯩꯅꯣ ꯁꯕꯥꯟꯁꯤꯕꯨ ꯏꯍꯟ ꯍꯟꯅꯨꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯡꯒ ꯀꯧꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯃꯨꯛ ꯂꯩꯁꯥꯕꯤ ꯌꯛ ꯂꯥꯎꯕꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ." ꯔꯥꯁꯤ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯛꯂꯒ, "ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯆꯥꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯁꯦ ꯑꯣꯏꯅ ꯍꯦꯛ ꯊꯥꯔꯛꯏꯗ." ꯔꯥꯁꯤꯗꯨ ꯊꯥꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯔꯤꯅꯦ ꯏꯆꯥꯗꯤ, ꯀꯣꯝꯂꯥ ꯌꯣꯟꯕ ꯂꯥꯛꯂꯤꯅꯦꯅ ꯇꯧꯔꯤꯗꯣ꯫ ꯂꯩꯁꯥꯕꯤ ꯀꯣꯝꯂꯥ ꯌꯣꯟꯕꯤ ꯍꯥꯏꯗꯅ ꯁꯦꯒꯥꯛ ꯀꯥꯏꯅꯕꯨ ꯆꯠꯇꯧ ꯃꯥꯜꯂꯤ, ꯅꯆꯤꯟ ꯈꯨꯀꯟꯗꯨꯅ꯫ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯅꯁꯛ ꯅꯁꯥ ꯑꯗꯣ ꯅꯃꯥꯒ ꯃꯥꯟꯅꯕꯗꯨꯗ ꯑꯩꯗꯤ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯎꯕꯗꯨꯗ ꯅꯃꯥ ꯁꯈꯤꯗꯣ ꯍꯦꯛ ꯃꯥꯜꯂꯨꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ." ꯊꯥꯏꯕꯦꯝꯃ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯒ, "ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯕꯥꯟꯁꯤꯗ ꯈꯤꯇꯪ ꯅꯀꯣꯛꯇꯣ ꯈꯟꯊꯕꯗꯤ ꯌꯥꯏꯗꯅ ꯏꯅꯦꯁꯨ, ꯑꯩꯕꯨ ꯍꯅꯨꯕꯤꯒꯤ ꯁꯤꯡꯗꯒ ꯆꯜꯍꯟꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯑꯍꯥꯡꯕ ꯑꯗꯨꯗ ꯀꯣꯝꯂꯥ ꯄꯣꯂꯥꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯊꯝꯂꯒ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯄꯣꯠꯐꯝ ꯑꯗꯨ ꯁꯦꯝꯃꯤ꯫ ꯔꯥꯅꯤ ꯅꯣꯛꯂꯒ, "ꯅꯃꯥꯗꯤ ꯀꯩꯗꯧꯔꯦ ꯅꯪ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕꯁꯤꯅ?" "ꯍꯣ, ꯃꯊꯤꯕꯣꯡꯗꯣ ꯋꯥꯔꯛꯄ ꯉꯝꯗꯗꯅ ꯉꯔꯥꯡ ꯑꯩꯅ ꯍꯥꯎꯅ ꯄꯣꯔꯣꯡ ꯊꯣꯡꯉꯨꯔꯦ, ꯑꯗꯨꯒꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯦ, ꯆꯤꯡꯈꯠꯅꯕ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ, ꯑꯗꯒꯤ ꯃꯥꯅ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯆꯥꯡꯗꯅꯦ, ꯑꯍꯤꯡ ꯃꯤꯅ ꯃꯪꯒ ꯅꯨꯡꯉꯥꯏꯅ ꯃꯪꯈꯠꯂꯛꯄ ꯇꯟꯖꯥꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯅꯤꯡꯒꯤ ꯑꯃꯥꯡꯁꯪꯗꯨꯗ ꯆꯦꯟꯕꯗ ꯇꯨꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯌꯩꯁꯤꯟꯈ꯭ꯔꯕ, ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯁꯥꯃꯨ ꯑꯉꯧꯕ ꯁꯥꯗꯅ ꯑꯗꯨꯝ ꯍꯤꯞꯍꯧꯔꯤ ꯀꯟꯅ, ꯅꯨꯡꯁꯤꯗꯕꯅ ꯏꯃꯥꯅꯤ ꯀꯥꯏꯅ." ꯔꯥꯅꯤ ꯅꯣꯛꯂꯒ, "ꯍꯩꯃ, ꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ꯫ ꯍꯩ, ꯅꯁꯝ ꯀꯩꯀꯥꯒꯗꯣ ꯐꯖꯅ ꯁꯦꯝꯖꯤꯜꯂꯨ, ꯅꯨꯄꯥ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯌꯥꯝꯅ ꯂꯥꯛꯄꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯅꯪꯗꯤ ꯅꯁꯛ ꯐꯖꯕꯅꯤꯅ ꯀꯣꯝꯂꯥ ꯑꯗꯨꯒꯤ ꯅꯃꯥꯗ ꯅꯪꯕꯨ ꯌꯦꯡꯕ ꯆꯪꯉꯛꯇꯨꯅ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯔꯥꯏꯕꯛ ꯐꯍꯧꯗꯣꯏꯅꯤꯅꯦ." ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ, "ꯀꯔꯤ? ꯏꯅꯦꯒꯤꯁꯦ ꯑꯩꯕꯨ ꯌꯣꯟꯊꯣꯛꯀꯦꯁꯤꯅꯤꯅꯦ? ꯑꯩꯈꯣꯏ ꯁꯈꯤꯗ ꯍꯥꯏꯗꯣꯛꯎꯔꯥ ꯍꯥ? ꯅꯕꯨꯛ ꯐꯠꯇꯕ, ꯃꯅꯦ ꯑꯃ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯕ ꯉꯝꯗꯕ, ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯒꯤ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯀꯌꯥꯝ ꯂꯨꯒꯦ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ? ꯈꯪꯒꯅꯤ, ꯅꯆꯥꯅꯨꯄꯥ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯌꯣꯟꯊꯣꯛꯀꯦ ꯑꯩꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯆꯤꯟ ꯑꯗꯨ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯅꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ, "ꯏꯃꯥꯏꯄꯦꯝꯃ, ꯊꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯒꯤꯗꯤ ꯋꯥꯗ꯭ꯔꯦꯅꯦꯍꯦ. ꯅꯪꯕꯨ ꯂꯧꯕꯤꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯃꯊꯥꯕꯨ ꯌꯥꯝꯅ ꯁꯥꯕꯤꯔꯦꯗ ꯇꯧꯔꯤꯁꯦ. ꯍꯤꯡꯆꯥꯕꯤꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯌꯥꯝꯅ ꯐꯠꯂꯣꯏꯗꯕ ꯖꯥꯠꯅꯤ. ꯍꯩ, ꯅꯪꯗꯤꯅꯦ ꯅꯌꯨꯝꯒ ꯄꯥꯜꯂꯨꯅꯨꯀꯣ. ꯍꯌꯦꯡꯋꯥꯏ ꯅꯅꯦꯝ ꯅꯀꯨꯒꯗꯣ ꯋꯥꯟꯊꯗꯅ
ꯍꯛꯆꯥꯡꯒꯗꯣ ꯐꯩꯖꯩꯁꯤꯡꯗꯨꯅ ꯂꯩꯈꯤꯗꯅ ꯐꯔꯛ ꯇꯥꯅꯤꯀꯣ꯫ ꯊꯥꯏꯕꯦꯝꯃ ꯃꯃꯥꯏ ꯑꯗꯨ ꯐꯦꯠ ꯇꯧꯅ ꯌꯦꯡꯊꯣꯔꯛꯂꯒ ꯃꯃꯤꯠ ꯐꯩꯅ ꯔꯥꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯅꯤꯁꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ꯫ ꯍꯩ ꯃꯍꯥꯠ ꯆꯟꯗꯥꯟ, ꯂꯩꯁꯥꯕꯤꯅꯕꯨ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ, ꯈꯪꯉꯤꯅꯦꯍꯦ꯫ ꯊꯥꯏꯕꯦꯝꯃ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯊꯣꯔꯛꯏ ꯔꯥꯅꯤ ꯁꯨꯒꯠꯂꯒ꯫ ꯃꯥꯏꯗ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯊꯥꯁꯤ ꯊꯥꯅ ꯍꯧꯕ꯭ꯔꯥ ꯀꯩꯅꯣ, ꯉꯝꯖꯄꯣꯟꯇꯦꯗ ꯑꯣꯟꯁꯤꯟꯅꯕꯒ꯫ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯌꯥ ꯀꯟꯅ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯍꯦꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯝꯕꯗꯨꯗꯤ ꯃꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯅ ꯍꯦꯝꯕꯒꯤ ꯃꯆꯤꯟ ꯈꯪꯕꯅ ꯊꯥꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, ꯍꯣ ꯂꯩꯁꯥꯕꯤ! ꯊꯥꯏꯕꯦꯝꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯍꯦ ꯑꯣꯛꯇꯕ ꯀꯅꯥꯅꯣ? ꯉꯁꯥꯏꯗꯒꯤ ꯀꯧꯖꯔꯤꯕꯁꯦ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯉꯥꯎꯕꯤ? ꯍꯦꯟꯃꯟꯕꯗꯨꯗ ꯂꯥꯎꯊꯠꯂꯤꯕ ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯇꯥꯔꯦꯗꯅ꯫ ꯊꯥꯏꯕꯦꯝꯃ ꯃꯅꯥꯀꯣꯡ ꯑꯗꯨ ꯅꯥꯜꯂꯒ, ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯥꯀꯣꯡꯁꯤꯕꯨ ꯁꯦꯒꯥꯏꯈꯩ ꯂꯥꯎꯏ ꯋꯥꯅꯤ꯫ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯑꯃꯨꯖꯥꯎ? ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯂꯒ, ꯀꯔꯤ ꯑꯃꯨꯖꯥꯎ ꯀꯥꯏꯅ ꯈꯔ ꯃꯨꯠꯇꯛ ꯇꯧꯕ ꯁꯕꯥꯟ ꯐꯖꯕꯁꯤꯗ ꯀꯂꯛꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯍꯩ ꯆꯩꯇꯦꯛ, ꯅꯪꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ? ꯁꯦꯛꯄꯤ ꯃꯥꯟꯈꯩ ꯀꯪꯉꯤꯗꯨꯅ꯫ ꯇꯝꯐꯥ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ, ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯔꯤꯅꯤꯅꯦ꯫ ꯍꯦꯝꯕꯅ ꯀꯂꯞꯅ, ꯀꯣꯝꯂꯥꯗꯣ KG 3 ꯂꯧꯒꯦ, ꯉꯁꯥꯏꯗꯒꯤ ꯀꯧꯖꯕꯅꯤ꯫ ꯁꯣꯝꯒꯤ ꯅꯥꯁꯦ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅ ꯌꯥꯁꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯑꯃ ꯇꯥꯖꯗ꯭ꯔꯦ, ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯛꯑꯣ ꯌꯥꯔꯒꯗꯤ꯫ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯅꯠꯇꯕꯅꯤꯅ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯁꯛꯇꯝ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯕꯗ ꯊꯥ ꯏꯕꯦꯝꯃꯗꯤ ꯋꯥꯟꯊꯒꯗꯧꯔꯤ꯫ ꯍꯦꯝꯕꯕꯨ ꯑꯃꯨꯛꯇꯪ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯑꯣꯟꯈꯠꯂꯒ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯟꯖꯩ, ꯃꯁꯤꯃꯗꯤ ꯅꯥꯞꯄꯤꯍꯦ꯫ ꯑꯁꯨꯝꯅ ꯃꯪꯂꯥꯟꯒꯤ ꯐꯨꯔꯥ ꯁꯥꯒꯠꯂꯤꯉꯩ ꯍꯦꯝꯕꯅ ꯈꯣꯡꯄꯥꯛꯅ ꯅꯟꯊꯕꯤꯔꯛꯂꯤ꯫ ꯈꯨꯠꯀꯥꯞꯄꯤ 2ꯔꯛ ꯀꯥꯞꯂꯒ, ꯁꯣꯅꯣꯆꯨꯕꯤ, ꯂꯩꯅꯥꯒ ꯂꯩꯕ꯭ꯔꯣ ꯁꯣꯝꯁꯦ? ꯁꯣꯝꯒꯤ ꯀꯣꯝꯂꯥꯁꯤꯅ ꯈꯔ ꯃꯁꯥ ꯅꯥꯟꯕ ꯍꯦꯜꯂꯤ, ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯩꯒꯦ ꯇꯧꯕꯅꯤ, ꯑꯗꯣ ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯇꯣꯞꯄꯗꯒꯤ ꯂꯧꯖꯔꯒꯦ꯫ ꯊꯥꯏꯕꯦꯝꯃ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ, ꯉꯥꯏꯈꯨꯑꯣ, ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯨꯔꯕ, ꯌꯥꯅꯤ ꯑꯩ ꯄꯤꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯗꯤ ꯅꯁꯛꯀ ꯏꯐ ꯐꯖꯈꯩ ꯀꯣꯝꯂꯥ ꯌꯣꯜꯂꯝꯃꯤꯁꯤꯅ ꯀꯝꯗꯧꯕꯅꯣꯅꯦ ꯄꯥꯝꯃꯨꯏꯗ꯫ ꯍꯦ ꯑꯃꯨꯖꯥꯎ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯀꯅꯨ, ꯃꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯪꯉꯤꯀꯥꯟꯁꯤꯗ ꯌꯥꯝ ꯌꯦꯜꯂꯛꯀꯅꯨꯀꯣ꯫ ꯄꯥꯔꯤ ꯕꯤꯠ ꯂꯩꯇꯅ, ꯑꯁ ꯑꯇꯩ ꯑꯇꯣꯞꯄ ꯀꯧꯕꯅ ꯀꯧꯕꯅꯤ, ꯅꯪ ꯑꯃꯨꯖꯥꯎꯗꯨꯗꯤ ꯄꯜꯂꯛꯀꯅꯨꯕ, ꯇꯥꯕꯗ ꯃꯤꯅꯒ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯊꯤꯕꯣꯏ ꯈꯟꯈꯤꯅꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯔꯥꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯊꯥꯏꯕꯦꯝꯃ ꯀꯣꯝꯂꯥꯗꯣ ꯑꯣꯟꯅ ꯑꯣꯟꯅ ꯅꯣꯛꯂꯒ, ꯑꯃꯨꯖꯥꯎ ꯄꯥꯝꯗ꯭ꯔꯒꯅ ꯃꯨꯊꯤ ꯀꯧ ꯇꯥꯔꯦꯗꯅ꯫ ꯄꯥꯔꯤ ꯃꯆꯤꯟꯗꯨ ꯆꯤꯛꯂꯒ, ꯄꯦꯜꯂꯤꯍꯦ ꯑꯑꯣꯏꯕ, ꯈꯣꯡꯍꯥꯝꯄꯥꯠꯇ ꯊꯕꯛ ꯆꯠꯄ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯊꯤꯅꯨꯡꯒꯩꯗ ꯑꯣꯏꯅ ꯊꯕꯛ ꯆꯠꯍꯜꯂꯤꯗꯨꯅꯤ ꯅꯪꯒꯤ ꯋꯥꯐꯝꯁꯦ꯫ ꯐꯔꯦ ꯑꯃꯠꯇ ꯍꯦꯛ ꯀꯧꯕꯤꯔꯅꯨ, ꯆꯍꯤꯁꯨ ꯑꯩꯅ ꯗꯃꯥꯗ ꯍꯜꯂꯝꯒꯅꯤ, ꯗꯗꯥ ꯇꯥꯃꯣ ꯁꯨꯃꯥꯏꯅꯒ ꯀꯧꯕꯁꯦ ꯍꯩꯇꯕ ꯂꯩꯁꯥꯕꯤꯔꯕ ꯅꯪꯁꯦ? ꯊꯥꯏꯕꯦꯝꯃ ꯇꯥꯁꯤꯟꯅꯗꯦ ꯀꯣꯝꯂꯥ ꯑꯗꯨ ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯖꯅ ꯆꯦꯔꯪ ꯑꯃꯗ ꯌꯨꯝꯁꯤꯜꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ, ꯗꯗꯥ ꯁꯤꯗ ꯂꯩꯖꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯁꯧ ꯁꯧ ꯂꯥꯎꯔꯝꯂꯒ ꯍꯧꯖꯤꯛꯇꯗ ꯏꯇꯞ ꯇꯞꯅ ꯗꯗꯥ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯍꯦꯝꯕ ꯀꯣꯝꯂꯥ ꯑꯗꯨ ꯂꯧꯒꯗꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯝꯕ ꯑꯗꯨ ꯃꯊꯃꯣꯏꯗ ꯈꯪꯅꯥꯟ ꯅꯥꯟꯊꯨꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯊꯥꯏꯕꯦꯝꯃꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯖꯔꯛꯂꯤ ꯄꯣꯠꯅꯤ꯫ ꯊꯥꯏꯕꯦꯝꯃꯗꯤ ꯃꯗꯨꯒꯤ ꯊꯧꯁꯥꯗꯦ, ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯌꯥꯗꯨ ꯀꯥꯔꯒ, ꯏꯃꯥꯏꯄꯦꯝꯃ, ꯀꯔꯤ ꯔꯥꯁꯤꯅꯣ ꯁꯤ ꯂꯩꯁꯥꯕꯤꯁꯤꯕꯣ? ꯔꯥꯅꯤ ꯁꯨꯒꯠꯂꯒ ꯇꯞꯅ, ꯊꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨ꯫ ꯄꯥꯔꯤ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯏꯅꯦ ꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯈꯔ ꯈꯔ ꯂꯩꯈꯠꯆꯠꯂꯣ꯫ ꯔꯥꯅꯤꯅ ꯅꯣꯛꯂꯒ, ꯍꯣ ꯉꯁꯤ ꯈꯛꯇꯅꯦ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯣꯔꯛꯄꯅꯤ, ꯅꯈꯣꯏꯁꯨꯅꯦ ꯈꯔ ꯎꯁꯤꯟꯅꯗꯅ ꯍꯦꯛ ꯂꯩꯔꯣ꯫ ꯍꯦꯝꯕ ꯀꯣꯝꯂꯥꯗꯨ ꯂꯧꯔꯒ, ꯀꯌꯥ ꯇꯥꯔꯒꯦ? ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯏꯕꯦꯝꯃꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ, ꯌꯥꯅꯤ ꯑꯗꯨꯝ ꯂꯧꯔꯣ, ꯁꯦꯜ ꯄꯤꯔꯝꯃꯅꯨ, ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯅꯤ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯦ꯫ ꯊꯥꯏꯕꯦꯝꯃꯗ ꯉꯛꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯃꯊꯕꯥꯛ ꯌꯩꯈ꯭ꯔꯦ꯫
ꯀꯣꯝꯂꯥ ꯑꯃꯒꯤ ꯃꯃꯜ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯡꯅ ꯂꯦꯝꯅ ꯄꯤꯊꯣꯛꯄ ꯍꯧꯅꯗꯦ ꯈꯜꯂꯤꯉꯩ KG 3ꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯣꯜ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯟꯊꯒꯗꯧꯔꯤ꯫ ꯍꯦꯝꯕ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯉꯛꯅ ꯊꯥꯏꯕꯦꯝꯃꯗ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯉꯛꯅ꯫ ꯍꯦꯔꯥꯗ ꯂꯩꯁꯥꯕꯤ ꯀꯔꯤ ꯂꯤꯆꯠꯅꯣ? KG 3ꯕꯨ ꯂꯦꯝꯅ ꯄꯤꯊꯣꯛꯄ ꯀꯥꯏꯅ꯫ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯤ꯫ ꯁꯥꯟꯅꯒꯦ ꯈꯜꯂꯅꯨ ꯑꯃꯨꯛ꯫ ꯑꯁꯦꯡꯀꯤꯅꯤ, ꯑꯗꯣꯝꯕꯨ ꯁꯥꯟꯅꯕꯒꯤ ꯏꯊꯤꯛ ꯏꯐꯝꯗ ꯂꯩꯖꯗꯦ꯫ ꯈꯨꯗꯣꯜꯅꯤ ꯈꯜꯂꯨ, ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗ ꯂꯦꯝꯅ ꯄꯤꯊꯣꯛꯄꯕꯨ ꯃꯥꯡꯖꯕ ꯂꯩꯕ꯭ꯔꯣ? ꯍꯦꯝꯕ ꯊꯥꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯄꯤꯒꯦ ꯈꯟꯅ ꯇꯤꯡꯊꯣꯛꯂꯨꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯨꯔꯤꯈꯥꯎꯗꯨꯗ ꯍꯨꯝꯖꯤꯟꯈ꯭ꯔꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤ ꯍꯦꯝꯕꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯊꯥꯏꯕꯦꯝꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯂꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯃꯤꯒꯤ ꯃꯔꯜ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯛꯇꯕ ꯁꯣꯛꯂꯛꯇꯕ ꯃꯥꯅ KG 3ꯕꯨ ꯑꯋꯥꯏ ꯇꯥꯅꯉꯩ ꯄꯨꯔꯒ ꯆꯠꯈꯤꯋꯥꯅꯤ꯫ ꯊꯥꯏꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯔꯜ ꯅꯠꯇꯦ ꯀꯩꯅꯣ, ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡꯋꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯛꯄꯁꯨ꯫ ꯄꯥꯔꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯥꯏ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ, ꯅꯪꯅ ꯄꯣꯠ ꯆꯩꯒ ꯌꯣꯜꯂꯕꯗꯤ ꯁꯦꯟꯗꯣꯡꯒ ꯑꯃꯠꯇ ꯇꯥꯜꯂꯔꯣꯏ, ꯌꯣꯜꯂꯨꯔꯅꯨ ꯇꯣꯛꯊꯣꯛꯑꯣ꯫ ꯅꯌꯨꯝꯗ ꯐꯝꯃꯒꯅꯦ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯔꯨ ꯆꯠꯂꯣ꯫ ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯀꯔꯤ ꯇꯧꯔꯦ ꯇꯥꯃꯨꯊꯤ? ꯂꯦꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ? ꯂꯦꯝꯅ ꯄꯤꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯗ ꯅꯪꯅ ꯆꯒꯠ ꯆꯒꯠ ꯇꯧꯔꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯑꯁ ꯄꯦꯜꯂꯦꯍꯦ ꯑꯑꯣꯏꯕ꯫ ꯑꯗꯣ ꯑꯩꯒꯤꯁꯨ ꯀꯣꯝꯂꯥꯗꯣ KG 5ꯃꯨꯛꯇ ꯄꯤꯔꯛꯎꯗꯅ꯫ ꯀꯔꯤ? ꯅꯇꯨꯗ ꯍꯥꯏꯆꯣ ꯆꯠꯂꯣ꯫ ꯃꯉꯣꯟꯗꯗꯤ ꯃꯁꯛ ꯐꯖꯕꯒꯤ ꯄꯤꯕ, ꯅꯪꯉꯣꯟꯗꯗꯤꯅꯦ ꯀꯣꯝꯂꯥ ꯐꯥꯎꯕ ꯁꯣꯛꯍꯟꯅꯤꯡꯗꯦ ꯈꯪꯉꯕ ꯏꯕꯨꯡꯉꯣ꯫ ꯄꯥꯔꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯍꯜꯂꯒ ꯑꯉꯛ ꯑꯉꯛꯄ ꯅꯨꯄꯤꯁꯨ ꯂꯩꯕꯖꯥꯠꯅꯤ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯊꯤꯔꯨꯕꯒꯤ ꯃꯨꯔꯨꯕꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩꯁꯨ ꯉꯧꯔꯒ ꯂꯥꯛꯑꯒꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯁꯪꯒꯣꯝ ꯅꯨꯡꯇꯤꯒꯤ ಥꯛꯎꯔꯒꯦ ꯉꯧꯅꯅꯕ, ꯑꯗꯨꯏꯗꯤ ꯂꯦꯝꯅ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯥꯏꯕꯦꯝꯃ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯔ ꯐꯥꯎꯕꯗ ꯐꯖꯗꯧ ꯃꯥꯟꯗꯦ, ꯂꯥꯏꯉꯧ ꯃꯥꯟꯗꯧ ꯃꯥꯜꯂꯦ꯫ ꯍꯦꯔꯥ, ꯅꯪꯒꯤꯁꯤꯗꯤ ꯁꯤꯗꯒꯤ ꯌꯥꯎꯅ ꯁꯤꯗꯕꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯁꯤꯒꯤ ꯑꯁꯥꯒꯗꯤ ꯁꯥꯒꯠꯄꯤꯔꯨꯔꯅꯨ ꯍꯥꯏꯖꯔꯤꯕ꯫ ꯀꯔꯤꯒꯤ? ꯄꯥꯔꯤ ꯊꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯟꯒꯟꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃꯅꯅꯦ ꯀꯟꯅ ꯐꯥꯗꯨꯒꯤ ꯈꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯑꯍꯜ ꯃꯁꯦꯜꯁꯨ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯄꯨ ꯄꯥꯟꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯑꯗꯨꯅꯅꯦ ꯉꯜꯂꯤꯉꯩꯗ ꯋꯥꯈꯜ ꯊꯥꯗꯣꯛꯄꯅ ꯐꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯊꯃꯣꯏꯗꯣ ꯂꯧꯈꯠꯄ ꯌꯥꯗꯅ ꯀꯥꯏꯔꯕꯗꯤ ꯀꯅꯥꯅ ꯑꯃꯨꯛ ꯁꯝꯖꯤꯟꯕꯤꯒꯅꯤ? ꯑꯗꯣ ꯑꯩ ꯂꯩꯔꯤ, ꯀꯩꯝ ꯈꯜꯂꯨꯅꯨꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯅꯤꯅ ꯊꯥꯏꯕꯦꯝꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯒ ꯍꯩ ꯑꯉꯥꯎꯕꯤ, ꯀꯣꯝꯂꯥꯕꯨ KG 1ꯇ ꯅꯠꯇꯅ 3ꯕꯨ ꯂꯦꯝꯅ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯉꯝꯃꯤꯅꯦ꯫ ꯅꯃꯥꯅ ꯃꯗꯨ ꯀꯌꯥꯝ ꯋꯥꯅ ꯍꯦꯛꯂꯒ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯈꯪꯕ꯭ꯔꯥ? ꯅꯃꯥꯗ ꯀꯔꯤ ꯈꯨꯝꯗꯣꯔꯤ? KG 10 ꯐꯥꯎꯕ ꯐꯥꯗꯕ ꯑꯗꯨꯗ KG 3 ꯂꯦꯝꯅ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤꯗ ꯇꯣꯡꯗꯣꯔꯤꯒꯦ? ꯊꯥꯏꯕꯦꯝꯃ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯑꯁ ꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯕ, ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯀꯩꯗꯧꯔꯒꯦ? ꯃꯁꯛ ꯐꯖꯕ ꯍꯦꯟꯃꯟꯕꯗꯨꯗ ꯑꯩꯁꯨ ꯀꯣꯛꯁꯦ ꯉꯥꯎꯔꯨꯔꯦ, ꯑꯗꯨꯗ ꯍꯦꯛ ꯆꯤꯟꯁꯤꯅ ꯍꯥꯏꯗꯣꯛꯎꯕꯅꯤ꯫ ꯅꯨꯡꯇꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯝꯅ ꯄꯤꯊꯣꯛꯄꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ, ꯏꯁꯣꯔꯅꯁꯨ ꯍꯔꯥꯎꯗꯣꯏꯅꯤ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯩꯅꯣ꯫ ꯀꯌꯥꯗ ꯉꯝꯅꯅꯕ ꯉꯥꯡꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯆꯨꯝꯕꯒ ꯁꯥꯏ꯫ ꯍꯣꯔꯦꯟꯅꯦ ꯅꯌꯨꯝꯗ ꯍꯟꯊꯍꯜꯂꯨ, ꯃꯗꯨꯗꯇ ꯅꯆꯤꯟ ꯀꯜꯂꯤꯕꯗꯨꯒꯤꯅꯦ ꯄꯥꯈꯨꯝ ꯐꯪꯂꯗꯣꯏ ꯄꯣꯠꯅꯤ꯫ ꯀꯣꯝꯂꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯄꯤꯊꯣꯛꯈꯣ ꯂꯦꯝꯅ ꯂꯦꯝꯅ꯫ ꯊꯥꯏꯕꯦꯝꯃ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯃꯊꯪꯗꯤ ꯄꯤꯔꯔꯣꯏꯗ, ꯉꯁꯥꯏꯒꯤꯗꯨꯗꯤ ꯊꯃꯣꯏꯁꯤꯗꯅꯦ ꯌꯛ ꯂꯥꯎꯈꯤꯕꯗꯨꯗ ꯄꯤꯈꯤꯕꯩ ꯋꯥꯅꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯀꯩꯅꯣ ꯍꯦꯝꯕ, ꯅꯪꯁꯨ ꯑꯋꯥꯏ ꯇꯥꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯝꯗꯕꯤꯗ ꯆꯠꯄ ꯉꯝꯃꯤ? ꯁꯨꯝ ꯐꯥꯒꯤꯒꯤ ꯆꯠꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯃꯔꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯣꯛꯄ ꯅꯠꯇꯦ, ꯅꯔꯜ ꯅꯊꯨꯝ ꯍꯥꯏꯔ ꯋꯥꯠꯄꯁꯨ ꯅꯠꯇꯦ꯫ ꯍꯦꯝꯕ ꯁꯥꯎꯔꯥꯡꯅꯅ ꯀꯩ ꯂꯩꯁꯥꯕꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯆꯒꯠꯂꯤꯗꯨꯕꯣ? ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯕ? ꯊꯕꯛꯅ ꯊꯕꯛ ꯊꯨꯕꯅꯦ, ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ, ꯏꯅ ꯏ ꯀꯥꯗꯅ꯫ ꯂꯩꯁꯥꯕꯤꯅꯨꯗ ꯑꯃꯨꯛ ꯍꯩꯔꯥꯡꯉꯤꯀꯥꯟꯗ ꯌꯨꯔꯥꯡꯉꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛ ꯊꯣꯛꯄ꯫ ꯉꯥꯡꯅꯔꯨꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯇꯧ ꯃꯥꯜꯂꯛꯑꯕ, ꯑꯗꯨꯒꯤꯅꯦ ꯃꯁꯛꯇꯣ ꯅꯨꯡꯁꯤꯗꯗꯅ ꯐꯠ ꯄꯥꯏꯔꯒ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗꯅꯦ ꯂꯥꯛꯏꯁꯦ꯫ ꯁꯤ ꯑꯣꯏꯗꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦꯗꯅ꯫ ꯄꯥꯔꯤ ꯈꯨꯕꯥꯛꯀꯥꯗꯨ ꯈꯨꯔꯒ ꯁꯕꯥꯁ ꯅꯩꯔꯤꯅꯦꯍꯦ, ꯑꯗꯨꯁꯨ ꯃꯤꯀꯨꯞꯁꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯏꯅꯗꯒꯤ ꯄꯟ ꯉꯥꯛꯅ ꯆꯠꯆꯔꯛꯄ ꯏꯇꯥꯎꯕꯤꯒꯤ ꯃꯤꯒꯤ ꯃꯔꯜ ꯁꯣꯛꯇꯕꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ
ꯉꯁꯤꯗꯤ ꯀꯥꯏꯔꯕꯅꯤꯅꯦ. ꯂꯥꯏꯗꯤ ꯂꯥꯏꯗꯦꯍꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ. ꯇꯟꯖꯥꯗꯨꯗ ꯀꯨꯁꯨꯝꯂꯩꯅ ꯃꯃꯣꯟ ꯅꯣꯛꯂꯒ, ꯗꯥ ꯍꯦꯝꯕ. ꯍꯦꯝꯕ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯂꯒ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯀꯨꯁꯨꯝꯂꯩꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ. ꯃꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯗꯅ ꯑꯃꯨꯛꯇꯪ ꯅꯣꯛꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ. ꯄꯦꯜꯂꯦꯍꯦ ꯍꯦꯝꯕꯒꯤ ꯄꯨꯟꯁꯤꯁꯦ. ꯄꯥꯔꯤ ꯅꯣꯛꯂꯒ, ꯍꯩꯅꯤꯡꯗꯅ ꯅꯣꯛꯄ ꯅꯁꯛꯇꯣ ꯑꯃꯥꯡꯁꯪꯗ ꯆꯪꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯦ. ꯍꯥꯏꯅ ꯍꯥꯏꯅ ꯀꯨꯁꯨꯝꯂꯩ ꯌꯧꯁꯤꯜꯂꯛꯂꯦ. ꯀꯥꯏ ꯆꯠꯂꯤꯅꯣ ꯗꯥ ꯍꯦꯝꯕ? ꯑꯩ ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯤ. ꯏꯃꯥꯟꯅꯕ ꯑꯃ ꯅꯥꯗꯨꯅ ꯂꯩ ꯍꯥꯏꯕ. ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯆꯠꯂꯨꯕ. ꯑꯗꯨ ꯅꯪꯗꯤ ꯀꯥꯏꯗꯅꯣ? ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯍꯥꯏꯔꯣ? ꯀꯨꯁꯨꯝꯂꯩ ꯃꯉꯣꯟꯗ ꯍꯦꯝꯕꯅ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ. ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯝꯕꯗ ꯌꯦꯡꯂꯒ, ꯑꯩꯒꯤ ꯏꯇꯥꯁꯤꯡꯒ ꯀꯩꯊꯦꯜꯗ ꯁꯨꯝ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯕꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯆꯠꯍꯧꯔꯣꯀꯣ. ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯨꯁꯨꯝꯂꯩꯅ ꯍꯦꯝꯕꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ. ꯍꯦꯝꯕ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ. ꯀꯨꯁꯨꯝꯂꯩ ꯃꯥꯒꯤ ꯏꯜꯂꯛꯂꯤꯕ ꯐꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯂꯥꯏꯕꯛꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯅꯥꯟꯊꯣꯔꯛꯏ. ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯝꯕ ꯄꯥꯈꯠꯄꯒ ꯅꯪꯍꯧꯗꯦ. ꯏꯟꯊꯣꯛꯂꯨꯕꯁꯨ ꯌꯥꯗ ꯌꯥꯝ ꯍꯩꯅꯗꯅ ꯈꯥꯡꯂꯦ. ꯄꯥꯔꯤꯗꯤ ꯃꯌꯥꯗꯨ ꯀꯟꯅ ꯍꯤꯒꯠꯂꯤ. ꯀꯨꯁꯨꯝꯂꯩꯅ, ꯁꯨꯝ ꯂꯥꯏꯕꯛꯇ ꯏꯔꯪ ꯅꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ. ꯑꯩꯒꯤ ꯏꯁꯣꯔ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕ ꯂꯩꯔꯕꯅ ꯑꯁꯣꯏꯕ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯗꯦ. ꯌꯥꯝ ꯅꯛꯅ, ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯅꯐꯝꯗ ꯇꯛꯂꯝꯗꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨꯀꯣ. ꯍꯦꯝꯕ ꯅꯣꯛꯅꯤꯡꯗꯅ ꯑꯃꯨꯛꯇꯪ ꯅꯣꯛꯂꯝꯂꯒ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯠꯊꯣꯛꯎꯔꯣ. ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯉꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯝꯕꯗꯨ ꯆꯠꯈ꯭ꯔꯦ. ꯀꯨꯁꯨꯝꯂꯩ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯑꯩ ꯈꯛꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯩꯅꯇ ꯅꯪꯕꯨ ꯄꯥꯈꯠꯆꯗꯨꯅ ꯁꯦꯟꯅꯖꯕꯅꯤ. ꯅꯪ ꯑꯩ ꯑꯍꯜ ꯂꯃꯟꯅ ꯌꯥꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯗ ꯍꯦꯝꯕ. ꯑꯁꯨꯛ ꯀꯨꯏꯅ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕꯁꯦ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯟꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯌꯥꯝ ꯌꯦꯡꯉꯨꯔꯅꯨ ꯇꯨꯝꯈ꯭ꯔꯅꯤ. ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯤꯁꯤꯗ. ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯀꯞꯀꯦ ꯊꯧꯔꯥꯡꯂꯝꯕ ꯀꯨꯁꯨꯝꯂꯩ ꯑꯗꯨ ꯃꯄꯥꯜꯊꯣꯡꯗ ꯑꯋꯥꯕ ꯎꯠꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ, ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ. ꯍꯦꯝꯕꯒꯤ ꯃꯃꯥ ꯁꯈꯤꯅ ꯁꯥꯎꯔꯥꯡꯅꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ. ꯆꯍꯤ 30 ꯁꯨꯖꯜꯂꯛꯂꯕꯅꯤ. ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ? ꯍꯦꯝꯕꯁꯨ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ, ꯑꯩꯗꯤ ꯍꯥꯏꯗ꯭ꯔꯣ, ꯏꯆꯦꯜꯁꯤꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ, ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯅ. ꯏꯃꯥꯅ ꯇꯥꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯍꯥꯏꯅꯕꯗꯤ ꯆꯠꯂꯨꯔꯦꯗꯅ. ꯑꯗꯨꯕꯨ ꯃꯁꯥꯅ ꯅꯪ ꯄꯥꯝꯗꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯗ ꯏꯃꯥ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪ ꯂꯨꯍꯣꯡꯗꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗꯤ ꯂꯩꯍꯧꯔꯔꯣꯏ. ꯅꯪꯕꯨ ꯈꯤꯇꯗꯤ ꯋꯥꯈꯜ ꯇꯥꯎꯒꯩꯗꯧꯕꯒꯦ? ꯑꯩꯈꯣꯏꯁꯦ ꯍꯅꯨꯁꯜꯂꯛꯑꯕꯅꯤꯅꯦꯍꯦ. ꯃꯥꯅ ꯊꯃꯣꯏ ꯄꯥꯟꯗꯗꯨꯅ ꯑꯍꯦꯟꯕ ꯑꯃꯗ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯩꯗꯤ ꯉꯁꯤꯁꯨ ꯃꯩꯆꯥꯛ ꯈꯥꯡꯂꯤ. ꯀꯨꯏꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯔꯝꯕꯗꯣ. ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯏꯁꯥ ꯈꯪꯍꯟꯗꯅ ꯅꯈꯣꯏꯅ ꯍꯦꯛꯇ ꯇꯥꯟꯅꯔꯒ ꯂꯨꯍꯣꯡꯕꯒꯤ ꯌꯥꯅꯔꯝꯕ ꯑꯁꯤꯗꯤ ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯏꯃꯥ? ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕ ꯃꯍꯥꯛ ꯑꯗꯣ. ꯃꯥꯅꯁꯨ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯆꯪꯏ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯑꯩ ꯅꯨꯄꯤ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯅꯤꯡꯉꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯗꯨ ꯇꯐꯤꯡ ꯇꯐꯤꯡ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯗꯨ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯂꯦ. ꯁꯈꯤ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯔꯒ, ꯑꯁ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥꯏ ꯑꯗꯨ ꯊꯣꯔꯛꯂꯗꯨꯅ ꯃꯃꯥꯕꯨ ꯂꯦꯡꯒꯣꯟꯕꯤꯔꯒ, ꯏꯃꯥ, ꯁꯤ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯁꯦ. ꯇꯥꯆꯧꯁꯦ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤ. ꯃꯥꯁꯨ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯗꯨꯅ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ. ꯁꯣꯝꯗꯅ ꯍꯦꯝꯕꯗꯨ ꯃꯤ ꯂꯟꯇꯛ ꯂꯟꯇꯛ ꯇꯥꯕ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯁꯪꯕ ꯍꯥꯅꯧꯁꯤꯡ ꯑꯗꯨ ꯄꯤꯖꯔꯝꯃꯤ. ꯃꯀꯣꯛ ꯑꯗꯨꯗꯁꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ, ꯑꯉꯧꯕꯤ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯀꯣ. ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯁꯦꯜ ꯊꯨꯝꯅ ꯅꯜꯂꯒ
ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯁꯨ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯋꯥꯏꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯗꯤ ꯅꯍꯥꯛꯀꯨꯝꯅ ꯑꯣꯏꯅꯤꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤꯕꯗꯨ ꯍꯦꯝꯕ ꯁꯒꯣꯜ ꯑꯗꯨ ꯎꯖꯥꯎ ꯑꯃꯗ ꯆꯦꯠꯅ ꯊꯧꯔꯤꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗꯒꯤ ꯃꯥꯜꯂꯗꯨꯅ ꯂꯣꯟꯅ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯔꯦ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯐꯨꯔꯤꯕꯗꯨ ꯇꯣꯝꯕꯤꯅ ꯁꯥꯎꯅ ꯆꯩ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯅꯠꯇꯦ ꯅꯪ ꯁꯣꯅꯣꯖꯨꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯂꯩꯁꯥꯕꯤ ꯑꯉꯥꯎꯕꯤ ꯀꯣꯝꯂꯥ ꯌꯣꯜꯂꯨꯆꯣꯅ ꯆꯠꯈ꯭ꯔꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯁꯥꯗꯅ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯅꯣꯕ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ ꯑꯩ ꯋꯥꯍꯩꯗꯨꯗ ꯈꯪꯗꯦ ꯊꯥꯏꯕꯦꯝꯃꯅ ꯃꯉꯣꯟꯗ ꯀꯣꯝꯂꯥ ꯂꯦꯝꯅ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯐꯨꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯃꯔꯝꯗꯤ ꯊꯥꯏꯕꯦꯝꯃꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯆꯩꯐꯝ ꯑꯗꯨꯗ ꯅꯥꯜꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗ ꯏꯃꯥ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯁꯨꯝ ꯊꯔꯪ ꯑꯃꯗ ꯂꯩꯔꯨꯗꯨꯅ ꯇꯧꯕꯅꯦꯕ ꯑꯩ ꯃꯊꯪ ꯇꯧꯔꯔꯣꯏꯕ ꯅꯪ ꯅꯁꯥꯁꯨ ꯉꯝꯗꯕꯅꯤꯅ ꯐꯃꯨꯡꯗꯨꯕꯨ ꯊꯥꯔꯨꯔꯣꯕ ꯇꯣꯝꯕꯤ ꯊꯥꯏꯕꯦꯝꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯒ ꯏꯁꯥ ꯉꯝꯗꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦꯅꯦꯍꯦ ꯃꯍꯥ ꯁꯤꯒꯩꯖꯟ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯕꯁꯦ ꯑꯩꯁꯦ ꯆꯤꯟ ꯀꯟꯅꯅꯕ ꯇꯥꯔꯦꯅꯦꯍꯦ ꯃꯍꯥ ꯄꯥꯄꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯊꯥꯏꯕꯦꯝꯃ ꯃꯆꯤꯟꯗ मुरुम मुरुम ꯁꯣꯜꯂꯤ ꯃꯆꯥꯕꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯉꯥꯛꯇ ꯉꯥꯏꯔꯦ ꯊꯥꯏꯕꯦꯝꯃꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯧꯔꯛꯇꯣꯏꯗꯣ ꯇꯣꯝꯕꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯅꯪꯅꯦ ꯉꯥꯏꯍꯥꯛ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯆꯣ ꯅꯪ ꯎꯔꯒ ꯑꯩꯁꯦ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯑꯁ ꯏꯃꯥ ꯌꯥꯔꯤꯕ ꯀꯩꯗꯧꯔꯒꯦ ꯀꯦꯖꯤ 3ꯕꯨ ꯑꯩ ꯐꯤ ꯁꯥꯔꯒ ꯍꯟꯖꯜꯂꯛꯀꯦꯕ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯕ ꯂꯦꯞꯇꯦꯅꯦ ꯃꯁꯦ ꯊꯥꯖꯤꯟꯗꯅ ꯇꯣꯛꯀꯅꯤ ꯅꯪ ꯃꯤꯅ ꯋꯥꯅ ꯆꯤꯡ ꯀꯥꯗꯅ ꯊꯥꯔꯒ ꯁꯦꯟꯅꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯦꯝꯅꯒ ꯄꯤꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯀꯦꯖꯤ 3 ꯑꯩ ꯈꯜꯂꯨꯔꯒ ꯅꯉꯛꯁꯝ ꯑꯗꯣ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯅꯤꯡꯉꯤꯀꯣ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯈꯥꯡ ꯐꯝꯊꯔꯒ ꯀꯔꯤ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯏꯆꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯕ ꯃꯆꯥꯁꯤꯕꯨ ꯊꯥꯏꯕꯦꯝꯃ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣꯕꯁꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯇꯣꯝꯕꯤ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯊꯥꯡꯀꯠꯂꯛꯂꯒ ꯀꯜꯂꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯄꯗꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯄꯥꯈꯠꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯪ ꯆꯪꯂꯛꯄꯒ ꯈꯪꯍꯧꯗ꯭ꯔꯦ ꯀꯥꯏ ꯁꯣꯛꯀꯦ ꯅꯪꯕꯣ ꯍꯦꯝꯕ ꯃꯅꯒꯟ ꯑꯗꯨꯗ ꯊꯣꯛꯄꯣꯏ ꯁꯥꯕꯣꯏꯗꯤ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯄꯥꯡꯗꯦ ꯍꯥꯏꯈꯤꯅꯤ ꯃꯇꯥꯒꯨꯝ ꯈꯥꯡꯖꯤꯜꯂꯒ ꯏꯅꯦ ꯀꯩꯁꯨ ꯁꯣꯛꯇꯦꯗ ꯅꯪꯒꯟꯗ ꯄꯥꯟꯈꯤꯕ ꯈꯛꯇꯅꯤ ꯌꯥꯅꯤ ꯊꯥꯏꯕꯦꯝꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯇꯥꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯟꯖꯩ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯆꯩ ꯆꯥꯕꯁꯤꯗ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯕꯤꯕ ꯆꯪꯉꯛꯏ ꯃꯥꯜꯂꯦꯅꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅ ꯇꯣꯝꯕꯤ ꯍꯦꯝꯕꯕꯨ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯅꯪꯕꯨ ꯏꯆꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯦꯅꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯀꯦꯖꯤ 3ꯒꯤ ꯇꯥꯒꯗꯕ ꯁꯦꯜ ꯑꯗꯨ ꯇꯣꯝꯕꯤꯗ ꯄꯤꯔꯛꯏ ꯇꯣꯝꯕꯤ ꯉꯛꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯍꯦꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯛꯇ ꯍꯩꯅ ꯁꯦꯝꯂꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯀꯣꯝꯂꯥ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯑꯅꯥꯕ ꯏꯃꯨꯡ ꯑꯃꯗꯁꯨ ꯆꯪꯂꯝꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯊꯨꯔꯤꯀꯥꯟꯗꯨꯗ ꯏꯆꯜꯁꯤꯅ ꯌꯣꯜꯂꯝꯕ ꯀꯣꯝꯂꯥꯁꯦ ꯀꯦꯖꯤ 3 ꯂꯧꯕꯅꯦ ꯑꯗꯨꯒꯗꯤ ꯑꯩꯗꯤ ꯍꯥꯊꯨ ꯇꯧꯕꯗ ꯄꯩꯁꯥ ꯌꯥꯎꯕ ꯈꯥꯎꯗꯣ ꯍꯨꯟꯗꯣꯛꯑꯝꯂ ꯃꯥꯜꯂꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯄꯤꯔꯒꯦ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄꯅꯤ ꯇꯣꯝꯕꯤ ꯁꯦꯜ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯂꯧꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯅꯃꯥ ꯍꯣꯏꯗꯤ ꯀꯝꯗꯧꯔꯤꯒꯦ ꯃꯕꯨꯛ ꯐꯕꯗ ꯊꯥꯏꯅ ꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯏ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯀꯣꯝꯂꯥꯗꯣ ꯂꯩꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯏꯕꯦꯝꯃ ꯅꯕꯨꯡꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯆꯠꯂꯣ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯊꯥꯏꯕꯦꯝꯃꯁꯨ ꯃꯌꯥꯒꯗꯨ ꯍꯤꯒꯠꯄ ꯃꯈꯩ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯤ ꯄꯣꯠꯅꯤ ꯇꯣꯝꯕꯤ ꯁꯦꯜ ꯑꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯉꯦꯗꯅ ꯁꯦꯟꯗꯣꯡ ꯑꯣꯏꯔꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯒꯅꯤ ꯂꯦꯝꯅ ꯄꯤꯊꯣꯛꯑꯦ ꯍꯥꯏꯖꯤꯟꯅꯔꯒ ꯃꯥꯅ ꯂꯣꯟꯅ ꯁꯦꯜꯒꯁꯦ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡꯉꯗꯅ
ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯍꯦꯝꯕꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯝꯕ ꯁꯥꯎꯔꯥꯡꯅꯅ ꯌꯦꯡꯂꯒ, ꯀꯩꯅꯣ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯂꯦꯝꯖꯗ꯭ꯔꯤꯗꯨꯕꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯆꯩ ꯆꯥꯕꯁꯤ ꯎꯔꯒ ꯅꯪ ꯂꯩꯕ ꯉꯝꯗꯗꯨꯅ ꯑꯩꯕꯨ ꯀꯟꯕ ꯆꯪꯉꯛꯏꯅꯤꯅꯦ꯫ ꯍꯦꯝꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯋꯥꯈꯜꯗꯣ ꯌꯥꯝ ꯑꯣꯟꯅꯔꯦ꯫ ꯑꯩꯗꯤ ꯃꯤꯒꯤ ꯃꯔꯜ ꯁꯣꯛꯄ ꯃꯤ ꯅꯠꯇꯦ, ꯑꯗꯨꯅ ꯏꯁꯥꯒꯤ ꯏꯊꯧ ꯃꯇꯤꯛ ꯆꯥꯅ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯛꯂꯛꯀꯅꯨ, ꯅꯊꯟꯇ ꯌꯥꯃꯥꯡ ꯇꯤꯛꯂꯒ ꯇꯣꯛꯆꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯂꯥꯎꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯂꯩꯊꯍꯧꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯕ ꯇꯧꯗ ꯃꯈꯨꯠ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯥꯎꯔꯛꯏ, ꯀꯣꯝꯂꯥ ꯌꯣꯜꯂꯝꯗꯣꯏꯅꯦ, ꯂꯩꯕ ꯂꯥꯛꯎꯀꯣ꯫ ꯍꯦꯝꯕ ꯐꯩꯔꯞ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯏꯕꯦꯝꯃ ꯃꯈꯨꯠꯀꯥꯗꯨ ꯂꯣꯟꯁꯤꯟꯅꯔꯒ ꯍꯔꯥꯎꯅ, ꯑꯁ ꯀꯩ ꯈꯨꯐꯖꯅꯣ, ꯑꯁꯨꯛ ꯂꯦꯝꯅ ꯅꯤꯡꯊꯤꯖꯕꯁꯤꯕꯣ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯅꯤ ꯇꯣꯝꯕꯤꯅ꯫ ꯍꯩ ꯁꯣꯅꯣ, ꯆꯠꯂꯨ, ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ, ꯑꯗꯨꯅꯅꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯆꯤꯜꯂꯨꯆꯣ꯫ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥ ꯑꯐꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯁꯦꯟꯖꯥꯎ パꯏꯕ ꯑꯃ ꯐꯪꯉꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯣꯛꯑꯗꯕꯅꯤ꯫ ꯀꯣꯝꯂꯥꯒ ꯑꯝꯇ ꯌꯣꯜꯍꯜꯂꯔꯣꯏ, ꯁꯅꯥ ꯑꯣꯏꯅ ꯌꯣꯜꯍꯜꯂꯗꯧꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯑꯗꯨꯁꯨ꯫ ꯍꯩ ꯆꯠꯊꯣꯛꯎꯅꯦꯍꯦ, ꯋꯥꯏ ꯁꯤꯠꯂꯤꯕꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯃꯃꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯈꯪꯅꯤꯡꯗ꯭ꯔꯒ ꯇꯣꯛꯆꯧꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯁꯈꯤꯅ ꯅꯝꯗꯅ ꯍꯦꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩꯕꯨ ꯎꯅꯅꯕ ꯍꯥꯏꯕꯗꯒꯤ ꯍꯦꯝꯕ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯇꯟꯅ ꯇꯟꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯨꯁꯨꯝꯂꯩꯒꯤ ꯏꯀꯦ ꯀꯦꯁꯤꯟꯅꯕ, ꯃꯉꯣꯟꯗ ꯅꯞꯁꯤꯟꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯁꯤ ꯃꯉꯥꯏꯔꯦ, ꯁꯨꯛꯇꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯟꯅ ꯉꯥꯡꯂꯤ꯫ ꯍꯦꯝꯕꯒꯤ ꯃꯅꯥꯗꯗꯤ ꯑꯃꯠꯇ ꯍꯥꯞꯄꯣꯠꯇꯦ, ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯄꯥꯠ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯨꯁꯨꯝꯂꯩꯅ ꯍꯔꯥꯎꯅ ꯃꯈꯨꯠ ꯊꯤꯜꯂꯒ, ꯗꯥ ꯍꯦꯝꯕ, ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨ, ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ꯫ ꯍꯦꯝꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯥꯏꯗꯩꯅꯣ ꯉꯝꯃꯣꯏꯍꯦ, ꯑꯩꯗꯤ ꯏꯁꯤꯡ ꯀꯤꯖꯩ꯫ ꯀꯨꯁꯨꯝꯂꯩ ꯅꯣꯛꯂꯒ, ꯑꯦ ꯅꯨꯄꯥꯅꯕꯣ ꯑꯁꯨꯛ ꯅꯪꯅ ꯍꯧꯔꯤꯁꯤꯕꯨ? ꯑꯗꯨꯗꯤ ꯐꯔꯦ, ꯍꯤ ꯇꯣꯡꯉꯨꯁꯦ꯫ ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ꯫ ꯄꯥꯠ ꯃꯅꯥꯛ ꯅꯪꯅ ꯂꯦꯞꯂꯤꯕꯁꯤ ꯐꯥꯎꯕ ꯀꯤꯖꯗꯅ ꯇꯜꯂꯤꯀꯥꯟꯁꯤꯗ꯫ ꯀꯨꯁꯨꯝꯂꯩ ꯍꯦꯝꯕꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯀꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯤꯒꯟ ꯆꯥꯎꯏꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤ꯫ ꯍꯦꯝꯕꯗꯤ ꯑꯣꯒꯗꯧꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯂꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨ ꯈꯪꯍꯧꯗꯦ ꯊꯥꯏꯕꯦꯝ ꯑꯗꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯈꯩ ꯃꯃꯥꯏ ꯏꯊꯛ ꯊꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯍꯣꯏ ꯍꯣꯏ ꯏꯅꯦ, ꯑꯩ ꯀꯥꯎꯔꯣꯏꯕ꯫ ꯑꯗꯣ ꯑꯩ ꯊꯝꯕꯥꯜ ꯈꯤꯇ ꯍꯦꯛꯈꯤꯒꯦ, ꯑꯗꯨꯒ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯤ ꯃꯤꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯆꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯦꯛ ꯋꯥꯏꯁꯤꯜꯂꯤ꯫ ꯄꯥꯠ ꯃꯄꯥꯟ ꯅꯛꯅ ꯂꯦꯞꯂꯝꯕꯅ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯍꯦꯛ ꯄꯥꯠ ꯑꯗꯨꯗ ꯇꯥꯁꯤꯟꯃꯤꯟꯅꯔꯦ꯫ ꯊꯥꯏꯕꯦꯝꯃꯗꯤ ꯏꯔꯣꯏꯕꯒ ꯍꯩꯇꯕꯒ ꯏꯁꯤꯡ ꯐꯅꯌꯥꯝ ꯊꯛꯂꯤ꯫ ꯃꯥꯅ ꯂꯥꯟꯉꯩ ꯂꯥꯜꯂꯒ ꯂꯥꯟꯗꯕ ꯁꯥꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯃꯈꯨꯠ ꯑꯗꯨ ꯐꯖꯪ ꯐꯖꯪ ꯀꯜꯂꯒ, ꯑꯣꯏ ꯃꯥ, ꯑꯩ ꯏꯔꯥꯛꯅꯔꯦ, ꯑꯩ ꯁꯤꯗꯣꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯨꯁꯨꯝꯂꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕ ꯍꯦꯝꯕꯕꯨ ꯆꯤꯡꯈꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯂꯤ꯫ ꯊꯥꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯝꯕꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯥꯁꯤꯟꯕꯁꯨ ꯃꯥꯅ ꯇꯥꯁꯤꯟꯍꯟꯕ, ꯑꯗꯨꯒ ꯃꯥꯅ ꯂꯥꯟꯖꯗꯕ ꯃꯇꯧ ꯑꯃ ꯂꯧꯔꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯣꯛꯈꯥꯏꯒꯗꯧꯔꯕꯅꯤ꯫ ꯃꯆꯠꯀꯤ ꯍꯥꯏꯔꯨꯔꯕꯗꯤ ꯄꯥꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯏꯔꯣꯏꯗꯨꯅ ꯊꯥꯏꯕꯦꯝꯃꯕꯨ ꯀꯪꯐꯥꯜ ꯑꯗꯨꯗ ꯄꯨꯈꯠꯄꯤꯔꯛꯂꯤ꯫ ꯏꯔꯣꯏꯕ ꯍꯩꯇꯦ ꯍꯥꯏꯔꯝꯕ ꯍꯦꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯨꯁꯨꯝꯂꯩꯗꯤ ꯉꯛꯆꯥꯟꯅꯅ ꯌꯦꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯍꯦꯝꯕꯅ ꯃꯍꯥꯛꯄꯨ ꯊꯑꯣꯏꯗꯗꯨꯅ ꯃꯆꯤꯟ ꯊꯤꯈꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯃꯄꯥꯜꯊꯣꯡꯗ ꯑꯋꯥꯕꯗꯨ ꯎꯠꯊꯣꯔꯛꯇꯦ꯫ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯄꯤ ꯇꯥꯔꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯗꯥ ꯍꯦꯝꯕ, ꯁꯤꯗꯤ ꯂꯣꯏ ꯆꯣꯠꯂꯤ, ꯅꯥꯔꯅꯤ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯤ꯫ ꯊꯥꯏꯕꯦꯝꯃ ꯀꯞꯂꯤ ꯀꯞꯂꯤ, ꯑꯁ ꯊꯝꯕꯥꯜꯒ ꯐꯖꯅ ꯍꯦꯛꯑꯦꯅ ꯇꯧꯔꯤꯁꯦ꯫ ꯍꯦꯝꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ, ꯃꯊꯣꯡ ꯆꯥꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯅꯪ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯈꯠꯂꯛꯂꯒ, ꯑꯩꯁꯦ ꯃꯊꯣꯡ ꯆꯥꯗꯕꯤꯅꯤ ꯁꯤꯅꯤꯅꯦ ꯁꯣꯝꯒꯤꯁꯦ? ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯟꯗꯨꯅ ꯊꯝꯖꯔꯛꯄꯅꯤ, ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯖꯔꯛꯇ꯭ꯔꯤꯕ ꯀꯨꯁꯨꯝꯂꯩꯅꯤ꯫
ꯑꯗꯨꯕꯨ ꯊꯥꯏꯕꯦꯝꯃꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯁꯣꯏꯈꯤꯕꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯗꯥ ꯍꯦꯝꯕꯁꯦ ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯤꯕꯅꯤ, ꯍꯥꯏꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯥꯟꯕꯤ ꯅꯍꯥꯛꯅꯁꯨ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯍꯪꯒꯠꯅ ꯉꯥꯡꯕ ꯅꯠꯇꯦꯛꯂꯣ? ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯇꯧꯊꯣꯔꯛꯂꯤꯕ ꯅꯇꯧ ꯑꯗꯨꯒ ꯆꯥꯎꯈꯠꯇꯕꯗꯣ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨ ꯈꯪꯉꯕ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯝꯕꯗꯤ ꯃꯆꯤꯟꯗ ꯊꯥꯏꯕꯦꯝꯃꯕꯨ ꯆꯩꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯅ ꯃꯊꯃꯣꯏꯗꯗꯤ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯋꯣꯏ ꯇꯥꯅ ꯀꯨꯁꯨꯝꯂꯩ ꯃꯍꯥꯛꯅ ꯊꯥꯏꯕꯦꯝꯃꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯖꯕꯤ ꯊꯥꯏꯕꯦꯝꯃ ꯉꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯏ ꯅꯥꯝꯃꯗꯨ ꯄꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯌꯧꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯡꯁꯤꯜꯂꯛꯄ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯍꯦꯝꯕ ꯃꯍꯥꯛꯁꯨ ꯐꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯍꯦꯝꯕꯗꯨ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯣꯛꯂꯒꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯉꯁꯤ ꯊꯃꯣꯏ ꯆꯥꯛꯅ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯄꯤꯔꯥ ꯊꯥꯡꯅ ꯌꯦꯡꯍꯧꯕ ꯊꯥꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯣꯠꯂꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯁꯥ ꯁꯥꯕ ꯃꯈꯩ ꯑꯣꯜꯂꯤ꯫ ꯎꯏꯁꯤꯟꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯐꯟ ꯑꯗꯨꯃꯛ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯁꯥꯎꯅꯤꯡꯅ ꯃꯀꯣꯛ ꯑꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯒ ꯁꯈꯤꯅ ꯄꯥꯈꯠꯅ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" ꯍꯦꯝꯕ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ, "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯉꯨꯔꯦ, ꯑꯗꯨꯒꯤꯅꯤ, ꯇꯨꯝꯊꯣꯛꯎꯔꯣ." ꯑꯁ, ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯍꯥꯏ ꯃꯣꯟꯗꯣ ꯃꯅꯝ 3ꯂꯛ ꯅꯝꯂꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯊꯣꯛꯑꯒ ꯇꯨꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯆꯪꯈ꯭ꯔꯦ꯫ ꯍꯦꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯔꯛꯂꯒ, ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯐꯔꯦ, ꯇꯨꯝꯕ ꯌꯥꯔꯒ ꯌꯥꯔꯦ, ꯌꯥꯗ꯭ꯔꯒꯅ ꯁꯩꯔꯦꯡꯅ ꯀꯔꯤꯅꯣꯃ ꯏꯔꯒ ꯈꯥꯡꯉꯒꯦ꯫ ꯃꯊꯪ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯇꯣꯝꯕꯤꯅ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯊꯣꯔꯛꯄꯗ ꯊꯥꯏꯕꯦꯝꯃꯗꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯀꯛꯂꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ, "ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯉꯔꯥꯡ ꯍꯜꯂꯛꯄꯗꯒꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯎꯏ, ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏ꯫ ꯍꯔꯥꯎꯅꯗ ꯂꯩꯖꯕ ꯏꯆꯥꯅ ꯏꯁꯨꯛ ꯁꯨꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ." ꯊꯥꯏꯕꯦꯝꯃ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ, "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯉꯔꯥꯡ ꯏꯅꯦꯔꯥꯁꯤ ꯈꯣꯏꯗ ꯁꯤꯡꯖꯨ ꯈꯔ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯄꯨꯛꯁꯦ ꯈꯔ ꯅꯥꯗꯨꯅ ꯇꯧꯕꯅꯤ." "ꯏꯍꯦ, ꯃꯗꯨ ꯉꯔꯥꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ ꯍꯤꯗꯥꯛ ꯁꯦꯝꯃꯨꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯄꯨꯛꯇꯨ ꯈꯤꯇꯪ ꯏꯪꯊꯅꯕ." ꯊꯥꯏꯕꯦꯝꯃ ꯃꯃꯥꯕꯨ ꯈꯥꯝꯂꯒ, "ꯌꯥꯔꯅꯤ ꯏꯃꯥ, ꯈꯔ ꯐꯔꯦ, ꯊꯛꯆꯤꯜꯂꯔꯣꯏꯒꯦ." "ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ? ꯏꯃꯥꯗ ꯑꯝꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ?" ꯊꯥꯏꯕꯦꯝꯃ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯦ, ꯀꯞꯅꯤꯡꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗꯗꯤ ꯎꯠꯄ ꯄꯥꯝꯗꯕꯅꯤꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯅꯥꯕꯨꯜ ꯑꯗꯨ ꯇꯥꯞꯂꯧꯅ ꯄꯥꯏꯔꯒ, "ꯑꯩ ꯅꯨꯡꯁꯥ ꯌꯥꯈꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯁꯤꯡ ꯈꯤꯇ ꯁꯣꯛꯍꯧꯔꯨꯈꯤꯒꯦ. ꯌꯦꯟ ꯃꯆꯤꯟꯖꯥꯛꯇꯣ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯊꯥꯏꯕꯦꯝꯃꯗꯨ ꯋꯥꯔꯧꯅ ꯁꯣꯟꯖꯔꯛꯏ꯫ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯦꯠꯄ, ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯔꯨ ꯑꯣꯟꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯍꯥꯛꯇꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ. ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯇꯧꯒꯤ ꯌꯥꯎꯅ ꯄꯥꯠ ꯑꯗꯨꯗ ꯏꯟꯊꯨꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗ ꯍꯦꯟꯖꯤꯟꯈꯤꯕꯁꯨ ꯌꯥꯎꯗꯦ. ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯄ. ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯏꯔꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒꯤ ꯃꯈꯥꯗ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ. ꯑꯗꯨꯒ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯕ, ꯆꯥꯎꯈꯠꯇꯕꯅ ꯃꯈꯣꯏꯅ ꯆꯥꯎꯈꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯏꯔꯥꯜꯄꯨꯝꯕ ꯅꯝꯁꯤꯜꯂꯝꯃꯤ. ꯅꯨꯄꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯦꯕ. ꯃꯥꯒꯤ ꯅꯨꯄꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯗꯨꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕꯁꯨ ꯁꯥꯏ. ꯑꯩꯅꯗꯤ ꯃꯁꯛ ꯐꯖꯩ, ꯅꯨꯡꯁꯤꯕ ꯄꯣꯛꯂꯕꯅꯤ ꯁꯥꯗꯅ ꯑꯁꯥꯒꯁꯦ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯂꯨꯏ. ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯖꯕ ꯈꯛ ꯑꯣꯏꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯏꯕꯦꯝꯃꯒꯤ ꯅꯥꯀꯟꯗ ꯂꯦꯞꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯅꯣꯛꯃꯤ "ꯀꯩꯅꯣ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯎꯔꯝꯃꯤꯅ?" ꯊꯥꯏꯕꯦꯝꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯍꯦꯝꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯋꯥꯏ ꯁꯥꯠꯄ ꯃꯈꯩ ꯏ ꯍꯥꯏꯒꯠꯈ꯭ꯔꯦ. ꯃꯃꯤꯠ ꯑꯗꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯇꯝꯅ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄ ꯍꯧꯏ꯫
ꯁꯧꯔꯥꯡꯅꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯁꯥꯎꯔꯤꯅꯤꯅ ꯇꯧꯔꯤꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯃꯨꯛ ꯇꯥꯁꯤꯟꯖꯅꯤꯍꯦ꯫ ꯊꯥꯏꯕꯦꯝꯃ ꯁꯥꯎꯔꯥꯡꯅꯅ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯆꯥꯎꯈꯠꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯅꯥꯃ ꯊꯥꯍꯧꯗꯕ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯔꯣ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯏꯖꯠ ꯑꯃꯗ ꯍꯤꯡꯖꯕ ꯃꯤꯁꯛꯅꯤ, ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯅꯈꯣꯏꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯕꯨꯟ ꯑꯗꯨ ꯆꯦꯡꯇꯛ ꯇꯧꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯦꯞꯂꯒ ꯍꯦꯝꯕꯕꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯍꯦꯝꯕꯁꯨ ꯍꯟꯗꯦ ꯇꯥꯟꯅꯔꯛꯂꯒ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯁꯦꯡꯅ? ꯊꯥꯏꯕꯦꯝꯃ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯈꯨꯄꯥꯛ ꯆꯥꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯍꯜꯂꯅꯨ꯫ ꯑꯩ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯊꯥꯏꯕꯦꯝꯃ ꯉꯛꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯊꯧꯁꯥꯗ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯒ ꯅꯨꯄꯤꯒꯤ ꯃꯋꯥ ꯆꯠꯄ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯄꯛꯆꯗꯦ꯫ ꯍꯦꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯇꯨꯡꯗ ꯄꯨꯟꯁꯤꯟꯅꯔꯒ ꯀꯩꯅꯣ ꯅꯪꯅ ꯑꯩꯁꯦ ꯂꯨꯍꯣꯡꯂꯕ ꯃꯤꯁꯛꯇꯧꯅ ꯅꯪꯒꯤ ꯅꯨꯄꯤ ꯀꯥꯏꯅ ꯁꯤꯠꯀꯠꯂꯛꯏꯁꯦ? ꯍꯥꯏꯅ ꯁꯤꯡꯅꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯒꯦꯒꯦ? ꯑꯦ, ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯝꯃꯤꯕ? ꯅꯣꯏꯒꯤ ꯅꯇꯥꯎ ꯑꯃꯨꯖꯥꯎꯗꯣ ꯑꯗꯨꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ꯫ ꯃꯥꯗꯤ ꯀꯩꯒꯤ? ꯆꯠꯂꯒ ꯍꯪꯉꯨꯔꯣ꯫ ꯑꯍꯜ ꯂꯃꯟ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯃꯈꯣꯏꯅ ꯊꯣꯛꯄ ꯍꯥꯏꯅ ꯁꯤꯡꯅꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯤꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯞꯇꯦ꯫ ꯊꯥꯏꯕꯦꯝꯃ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯏꯁꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯊꯣꯛꯑꯒ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯁꯥꯅ ꯌꯥꯗꯅ ꯅꯝꯗꯅ ꯐꯥ ꯄꯨꯜꯂꯒ ꯑꯍꯜ ꯂꯃꯟꯅ ꯍꯣꯡꯒꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦ, ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ꯫ ꯑꯩꯀꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯑꯗꯣ ꯁꯥꯎꯔꯅꯨꯕ, ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯏꯕꯦꯝꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯩꯃꯥꯏ ꯇꯝꯅ ꯊꯥꯗꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯝꯕ ꯄꯥꯈꯠꯅ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯅ ꯈꯨꯟꯕꯤꯔꯛꯂꯤꯕ ꯁꯅꯥꯕꯨꯟ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯅꯪꯗꯤ ꯀꯩꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ? ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯔꯝꯅ? ꯅꯃꯪꯗꯒ ꯆꯥꯒꯦ ꯀꯥꯏꯅ ꯇꯥꯟꯅꯔꯝꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯥꯃ ꯊꯥꯍꯧꯗꯕ ꯏꯃꯥꯏꯁꯤꯗ ꯊꯥꯕ ꯐꯪꯍꯧꯗꯕꯒꯤ ꯌꯥꯗ꯭ꯔꯤꯔꯕ? ꯍꯦꯝꯕ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯒ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯥꯖꯤꯟꯍꯜꯂꯤ꯫ ꯊꯥꯏꯕꯦꯝꯃ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ? ꯉꯥꯎꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯤ꯫ ꯍꯦꯝꯕ ꯅꯣꯛꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯄꯦꯜꯂꯗ꯭ꯔꯥ? ꯅꯪꯒꯤ ꯋꯥꯔꯧꯕ ꯀꯣꯛꯅꯤ ꯍꯥꯏꯔꯒꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇ ꯅꯠꯇꯦ, ꯆꯥꯝꯃ ꯊꯥꯒꯤ ꯍꯥꯏꯔꯕꯁꯨ ꯏꯁꯥꯅ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯏꯕꯦꯝꯃꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯈꯣꯜꯁꯦ ꯑꯝꯇ ꯇꯥꯎ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯣꯟꯈꯤꯕ ꯁꯣꯔ ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯊꯥꯏꯕꯦꯝꯃ ꯍꯦꯝꯕꯒꯤ ꯈꯪꯍꯧꯗꯅ ꯏꯉꯛ ꯉꯛꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯃꯥꯗꯤ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯛꯇꯦ ꯈꯛꯇ ꯉꯥꯏꯔꯦ꯫ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯍꯟꯗꯣꯔꯛꯂꯒ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯗ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯇꯧꯉꯝꯕꯤ ꯇꯥꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯏ꯫ ꯍꯦꯝꯕ ꯇꯥꯟꯅꯔꯛꯂꯒ ꯑꯗꯣ ꯁꯥꯎꯕ ꯐꯔꯦ ꯍꯥꯏꯔꯝꯃꯨꯕ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏꯕ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯏꯔꯥꯜꯂꯩꯕꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕ ꯃꯇꯝꯗ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯝꯂꯕꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨꯁꯨ ꯍꯥꯏꯔꯛꯀꯅꯨ, ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯏꯕꯦꯝꯃꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯦꯝꯕꯁꯨ ꯇꯥꯟꯅꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯈꯨꯊꯤꯈ꯭ꯔꯕ ꯅꯨꯡꯁꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯒꯗꯧꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯃꯃꯣꯟ ꯅꯣꯛꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯍꯟꯈꯤꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕ ꯂꯤꯡꯖꯦꯜꯅ ꯀꯨꯁꯨꯝꯂꯩꯗ ꯄꯥꯎ ꯌꯧꯔꯛꯂꯕꯗ
ꯁꯥꯎꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯔꯒ ꯁꯥꯎꯅ "ꯃꯗꯨꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯨꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕ?" ꯖꯦꯜꯅ "ꯅꯨꯄꯤꯗꯨꯗꯤ ꯍꯦꯝꯕꯕꯨ ꯌꯥꯗꯕ ꯃꯈꯩ ꯁꯥꯎꯏ, ꯍꯦꯝꯕꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ." ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝꯂꯩ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯒ ꯁꯥꯎꯅ "ꯃꯥꯗꯤ ꯑꯩ ꯈꯛꯇꯒꯤꯅꯦ, ꯀꯅꯥꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯌꯥꯔꯣꯏ. ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯕꯁꯨ ꯑꯩꯅꯅꯦ. ꯑꯩꯅ ꯅꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯡ ꯊꯥꯛꯆꯤꯜꯂꯒ ꯁꯦꯜꯗ ꯉꯥꯎꯍꯟꯗꯨꯅ ꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯈꯤꯕꯅꯤ. ꯍꯧꯖꯤꯛꯅ ꯃꯥ ꯑꯩ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯕ ꯑꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯊꯧꯁꯥꯗꯗꯨꯅ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤꯈꯤꯕ ꯌꯥꯔꯣꯏ. ꯆꯠꯂꯣ, ꯃꯍꯥꯛ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯕꯨ ꯁꯦꯟꯅꯔꯨꯆꯣ, ꯆꯠꯂꯣ." "ꯐꯒꯅꯤ ꯏꯕꯦꯝꯃ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜ ꯊꯣꯛꯈ꯭ꯔꯦ. ꯀꯨꯁꯨꯝꯂꯩꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯇꯛꯁꯤꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯆꯠꯅꯅꯕ ꯅꯤꯡꯉꯥꯏ ꯇꯧꯈ꯭ꯔꯦ. ꯊꯪꯅꯕ ꯅꯨꯃꯤꯠꯇꯅꯤ ꯍꯦꯝꯕꯗꯣ ꯃꯇꯥꯎꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯥꯏ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦꯅꯦ? ꯅꯨꯃꯤꯗꯥꯡ ꯇꯥꯗꯧꯔꯤꯁꯤ ꯐꯥꯎꯕꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ." "ꯏꯇꯥꯎ ꯊꯣꯏꯕ ꯍꯣꯏꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯕꯅꯤ. ꯀꯩ ꯂꯩꯔꯒꯦ ꯏꯃꯥ?" "ꯀꯨꯁꯨꯝꯂꯩ ꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤꯅꯦ ꯅꯪꯕꯣ." ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯝꯕ ꯁꯥꯎꯅꯤꯡꯅ "ꯀꯩ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗꯤ?" "ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯁꯤ, ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯏꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯕꯣ." ꯍꯦꯝꯕ ꯁꯥꯎꯅꯤꯡꯅ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯛꯂꯒ "ꯏꯃꯥ, ꯑꯩꯗꯤ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ, ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯃꯩꯆꯥꯛ ꯈꯥꯡꯅꯤꯡꯉꯩ ꯏꯁꯥ ꯈꯪꯍꯟꯗ ꯅꯈꯣꯏꯅ ꯋꯥ ꯇꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯤ. ꯑꯩ ꯍꯣꯡꯕ ꯉꯝꯂꯣꯏ. ꯅꯈꯣꯏ ꯈꯛꯇꯅꯤ ꯆꯨꯞꯆꯒꯗꯕ. ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ. ꯏꯀꯦ ꯁꯤꯟꯅꯔꯗꯅ." ꯁꯈꯤꯁꯨ ꯃꯊꯥ ꯁꯥꯅ ꯐꯝꯊꯔꯛꯂꯒ "ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯁꯦ ꯀꯟꯊꯣꯛꯄꯗꯤ ꯐꯠꯇꯦꯗꯅ ꯅꯪꯁꯨ." ꯍꯦꯝꯕ ꯈꯣꯜ ꯈꯔ ꯋꯥꯡꯂꯞꯅ "ꯅꯠꯇꯦ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯕꯣ? ꯅꯨꯄꯥꯕꯨ ꯑꯗꯨꯛ ꯆꯣꯞꯅ ꯄꯥꯝꯕ꯭ꯔꯥ? ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯅ ꯄꯥꯝꯗ꯭ꯔꯦ ꯂꯤꯁꯤꯡꯂꯛ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯃꯅꯨꯡ ꯌꯥꯝ ꯀꯜꯂꯤ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯃꯥꯒꯤ ꯅꯨꯡꯁꯤꯂꯥꯡꯗ ꯑꯩꯅ ꯊꯨꯒꯗꯕꯁꯨ ꯂꯩꯇꯦ. ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯍꯥꯏꯗꯣꯛꯄ ꯃꯇꯝ ꯂꯩꯔꯤꯉꯩꯗ." ꯁꯈꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ "ꯑꯁ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯃꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯏꯗꯨꯕꯣ? ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯒ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯒ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯅ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? Chumbabu디 chumi. Luhongbugi wase aina hana hudoklubuti nate. Laikai amatasu oibanina nangna thamoi kaiduna leiring makhoigi mama mapatu laklaga ngai sen oina si haiduna taksilakibani. Adubu atai khandragasu nupi macha adudi nungaitini he. Magisu ijat haiba ama leidana. Hemba phamlambadagi fuk hawgatlaga ijat ki khalingai tungda oirakadaba punsi aduso amta khaluba ima. Aigidi amuktang haikrabadi loi. Asi hairamlaga imungda changkirami. Sakhi matha sana leihawi. Numituma hauzinkri thangnaba numit adudani. Thaibemana imung manungda chakana thongningai mapalomdagi ayakpa khonjel amana kaurakpa adu tabada. Lae thoraage. Kanagi khonjel asikam hautana kauraisiba. Sakta haurumdo mankidreda. Asi haiduna chakom phadi adu langsilamnaga chenthorakpani. Adubu kusumlaidu isaw sawna makhut pullaga sumangda leplaga leirambadudha ngakna. Kai leirage? Kusumlai mamit adu phaina yengthoraklaga. Kainu nang khalise? Thaibema kumtharaklaga kusumlaigi manakta changsilaklaga bamen ita tadana. Kainu? Ai adomda kari aranba thabak tawkhrabage? Kusumlaina makhut khudombidu thillaga sawna. Nangna aigi nupa phagi tawrisina karigino? Aiga haina singnare khangna nangna haujindana. Aina khangamoina khanbra. Thaibema haujikta da bab tarakladuna usittaba minok ama noklaga. Kaino haisiba? Aidi kai oiraboi ningori. Adugi oirabadi nangi nupada phajillo. Nangna haibugum aina hena magi masakto uraga sawningi. Kusumlaina sawna
ꯑꯣꯏ, ꯅꯪ ꯈꯨꯗꯛꯁꯤꯗ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯅꯆꯦꯠꯅꯅ ꯃꯥꯕꯨ ꯁꯨꯝꯂꯤꯕꯗꯣ ꯑꯩꯅ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯃꯥ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ. ꯃꯤꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪ ꯑꯣꯏꯒꯅꯨ. ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯒꯅꯤ. ꯂꯩꯔꯤꯕ ꯌꯨꯝꯗꯥ ꯀꯩꯗꯥꯁꯤꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯄꯥꯝꯂꯤꯕ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ. ꯑꯅꯦꯝꯕ ꯅꯈꯣꯏꯗꯤꯅꯦ ꯊꯥꯛ ꯅꯦꯝꯅ ꯑꯗꯨꯃꯛ ꯂꯩꯌꯨ. ꯀꯥ ꯍꯦꯟꯕ ꯄꯣꯠꯁꯛ ꯄꯥꯝꯃꯨꯅꯨ. ꯊꯥꯏꯕꯦꯝꯃ ꯁꯧꯔꯥꯡꯅꯅ ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡ. ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯊꯥꯏꯕꯦꯝꯃꯅꯤ. ꯅꯪꯕꯨ ꯕꯦꯕꯥꯔ ꯌꯥꯎꯅ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯔꯛꯄ ꯊꯣꯛꯀꯅꯤ. ꯅꯨꯄꯥꯕꯨ ꯑꯗꯨꯛ ꯆꯣꯞꯅ ꯄꯥꯝꯕ꯭ꯔꯣ? ꯅꯨꯄꯥꯅ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯍꯧꯗꯣꯡ ꯃꯃꯥꯏ ꯁꯥꯗꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕ. ꯇꯞ ꯇꯞꯅ ꯄꯤꯔꯨꯕꯨ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯀꯨꯁꯨꯝꯂꯩ ꯃꯩ ꯍꯧꯈ꯭ꯔꯦ. ꯂꯩꯖꯕꯤ ꯊꯥꯗꯅ ꯊꯥꯖꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨ ꯊꯥꯏꯕꯦꯝꯃꯒꯤ ꯃꯃꯥꯏ ꯃꯄꯥ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯍꯩꯅ ꯁꯤꯡꯅ ꯍꯦꯝꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯇꯥꯞꯂꯥꯎꯅ ꯐꯥꯈ꯭ꯔꯦ. ꯊꯥꯏꯕꯦꯝꯃꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ. ꯍꯦꯝꯕꯗꯣ ꯂꯦꯞꯂꯒ ꯀꯨꯁꯨꯝꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯨꯁꯨꯝꯂꯩ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯗꯥ ꯍꯦꯝꯕ. ꯍꯦꯝꯕ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯀꯩꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯕꯨ ꯀꯥꯏꯍꯧꯔꯤꯁꯦ? ꯑꯗꯨꯛ ꯌꯥꯝꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯃꯜ ꯂꯩꯍꯟꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯨꯁꯨꯝꯂꯩ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯒ ꯅꯠꯇꯦ ꯗꯥ ꯍꯦꯝꯕ, ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ. ꯑꯩꯗꯤ ꯆꯨꯝꯅꯗꯒꯤ ꯃꯥꯕꯨ ꯋꯥꯔꯛꯄ ꯂꯥꯛꯑꯝꯕꯅꯤ. ꯃꯥꯅ ꯅꯪꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ. ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯅꯨ. ꯗꯥ ꯍꯦꯝꯕꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯈꯛꯇꯅꯤ. ꯍꯦꯝꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯀꯅꯥꯒꯤ ꯅꯨꯡꯁꯤꯂꯥ? ꯀꯅꯥꯒꯤ ꯗꯥ ꯍꯦꯝꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯏꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯕꯣ? ꯑꯩꯁꯦ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ? ꯀꯨꯁꯨꯝꯂꯩ, ꯅꯪꯕꯨ ꯀꯩꯗ ꯑꯋꯥꯠꯄ ꯂꯩꯒꯦꯅꯦ? ꯑꯗꯨꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯂꯥꯏꯐꯗꯤꯕꯤ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯒꯅꯨ. ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯐꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯕ ꯃꯃꯜ ꯌꯥꯎꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯃꯤ. ꯑꯗꯣ ꯅꯪꯗꯤ ꯅꯪ ꯅꯁꯥꯅ ꯃꯃꯜ ꯑꯗꯣ ꯂꯦꯝꯅ ꯃꯥꯡꯍꯜꯂꯤ. ꯅꯨꯄꯥꯕꯨ ꯑꯗꯨꯛ ꯆꯣꯞꯅ ꯄꯥꯝꯒꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯏꯕꯦꯝꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯏ. ꯃꯇꯧ ꯑꯗꯨꯗ ꯀꯨꯁꯨꯝꯂꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯀꯞꯇꯨꯅ ꯌꯦꯡꯖꯩ. ꯊꯥꯏꯕꯦꯝꯃꯁꯨ ꯉꯛꯅ ꯍꯦꯝꯕꯕꯨ ꯌꯦꯡꯖꯩ. ꯑꯗꯨꯕꯨ ꯃꯥ ꯇꯟꯖꯥ ꯑꯗꯨꯗ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ. ꯍꯦꯝꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯂꯝꯂꯒ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯒꯅꯨ. ꯅꯪꯅ ꯆꯥꯎꯈꯠꯇꯦ ꯂꯥꯏꯔꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯄꯥꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯃꯤꯠꯃꯛꯅ ꯎꯔꯦꯗꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯅꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ. ꯂꯨꯍꯣꯡꯕꯗꯣ ꯅꯁꯥꯅ ꯌꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯀꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯆꯠꯈ꯭ꯔꯦ. ꯀꯨꯁꯨꯝꯂꯩꯗꯤ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯆꯔꯛꯏ. ꯄꯥꯝꯂꯨꯕꯅꯤ, ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕꯅꯤ. ꯍꯨꯒꯨꯝꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯁꯤꯜꯂꯨꯕ ꯀꯌꯥ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯀꯥꯏꯊꯔꯛꯂꯕꯗ ꯀꯨꯁꯨꯝꯂꯩ ꯄꯦꯟꯗꯕꯅꯗꯤ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯅ ꯊꯥꯗꯣꯛꯑꯝꯃꯤ. ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣꯕ. ꯅꯪꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩ ꯀꯩꯝꯇ ꯂꯥꯎꯗꯕꯅꯤꯀꯣ. ꯅꯌꯨꯝꯗ ꯍꯦꯛ ꯄꯨꯁꯤꯟꯕꯗꯅꯦ ꯑꯩꯗꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯀꯗꯕꯅꯤ. ꯑꯩꯅꯦ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯑꯩ ꯃꯤꯒꯤ ꯃꯈꯥꯗ ꯌꯦꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕ. ꯁꯦ ꯗꯥ ꯍꯦꯝꯕ, ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ. ꯍꯦꯝꯕ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯂꯒ ꯑꯗꯩꯗꯤ ꯅꯪ ꯑꯩꯅꯅꯦ ꯂꯦꯡꯕꯥꯟꯁꯤꯗ ꯍꯥꯞꯀꯠꯂꯒ ꯄꯨꯔꯛꯀꯅꯤ. ꯃꯤꯃꯥꯡꯗ ꯅꯪ ꯑꯗꯨꯝ ꯆꯣꯞꯅꯤꯡꯗ꯭ꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ. ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯌꯥꯝ ꯊꯨꯅ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣꯕ. ꯑꯩ ꯌꯨꯝ ꯆꯠꯀꯦ ꯍꯥꯏꯕ. ꯍꯦꯝꯕ ꯃꯌꯥ ꯑꯗꯨ ꯆꯤꯛꯂꯒ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯊꯝꯂꯒ ꯅꯪꯅ ꯍꯦꯛ ꯌꯨꯝꯗ ꯆꯠꯂꯕ ꯑꯩꯗꯤ ꯊꯥꯡ ꯑꯁꯤꯅ ꯉꯛꯁꯤꯗ ꯂꯦꯜꯂꯒ ꯁꯤꯖꯗꯣꯏꯅꯤ ꯈꯪꯉꯕ. ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯆꯠꯄ ꯍꯧꯏ. ꯍꯦꯝꯕꯅ
ꯑꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤꯅꯦ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯀꯣ ꯊꯥꯡꯅꯤꯀꯣ ꯄꯥꯏꯔꯤꯁꯦ ꯁꯤꯔꯁꯨ ꯅꯪꯅꯅꯦ ꯍꯥꯏꯗꯅ ꯇꯥꯏꯁꯤꯜꯂꯝꯗꯣꯏꯅꯤ ꯈꯪꯉꯕ ꯊꯥꯏꯕꯦꯝ ꯃꯊꯧ ꯁꯥꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯤ ꯆꯠꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯋꯣꯏ ꯇꯥꯅ ꯍꯦꯝꯕꯗꯨ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯈꯔ ꯆꯤꯡꯗꯒ ꯂꯦꯟꯈꯤꯕ ꯑꯗꯨꯗ ꯏ ꯈꯔ ꯊꯣꯛꯂꯛꯄ ꯎꯔꯛꯄ ꯑꯗꯨꯗ ꯊꯥꯏꯕꯦꯝꯃ ꯃꯤꯍꯨꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯥꯡ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯝꯂꯒ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯄꯨꯔꯣ ꯅꯌꯨꯝꯗ ꯃꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛꯀ ꯐꯪꯕ ꯉꯝꯃꯣꯏ ꯍꯦꯝꯕ ꯅꯣꯛꯃꯤ ꯊꯥꯏꯕꯦꯝꯃꯕꯨ ꯂꯦꯡꯒꯣꯜꯂꯒ ꯅꯨꯡꯁꯤꯗꯧꯔꯤꯗ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯊꯥꯏꯕꯦꯝꯃ ꯃꯕꯨꯛ ꯑꯗꯨꯗ ꯈꯨꯗꯨꯝꯅ ꯊꯤꯜꯂꯒ ꯆꯥꯎꯈꯠꯇꯕ ꯑꯩꯁꯦ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯝꯃꯤꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤ ꯑꯗꯨꯒ ꯈꯠꯅꯔꯤꯉꯩꯗ ꯀꯥꯎꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯕꯤꯔꯦ ꯍꯣꯔꯦꯟ ꯏꯃꯥ ꯍꯜꯂꯛꯑꯒ ꯑꯩꯕꯨ ꯌꯥꯝꯅ ꯑꯈꯠꯄꯤ ꯇꯥꯔꯅꯤ ꯆꯥꯛꯁꯤꯗꯪ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯦꯟꯒꯦ ꯍꯥꯏꯗꯦꯅ ꯍꯥꯏꯅꯈ꯭ꯔꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯣꯏꯁꯤꯟꯗꯕꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯦꯝꯕꯅ ꯊꯥꯏꯕꯦꯝꯃꯕꯨ ꯄꯨꯈ꯭ꯔꯦ ꯀꯨꯁꯨꯝꯂꯩꯁꯨ ꯍꯦꯝꯕꯅ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯔꯛꯂꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯈꯤꯗꯨ ꯉꯛꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯄꯨꯔꯛꯑꯕ ꯀꯩꯅꯣ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯔꯦꯗ ꯍꯦꯝꯕ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ ꯍꯣ ꯋꯥꯕꯤꯔꯨꯔꯅꯨꯋꯣ ꯅꯪꯅ ꯅꯃꯧ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯄꯨꯔꯛꯑꯕꯅꯤ ꯀꯞꯄꯒ ꯂꯩꯍꯧꯕꯅꯤ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯤꯔꯛꯑꯕꯅꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯗꯕꯒꯤ ꯃꯃꯥꯅ ꯆꯩꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯍꯧꯕꯅꯤ ꯏꯃꯥꯅ ꯈꯔ ꯑꯝꯇ ꯊꯦꯝꯕꯤꯔꯨꯆꯣ ꯑꯩꯗꯤ ꯃꯥ ꯎꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯐꯥꯎꯕꯗ ꯑꯩꯗꯤꯅꯦ ꯃꯊꯥ ꯄꯣꯝꯃꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯎꯈꯤꯒꯦ ꯀꯨꯏꯔꯛꯑꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯣꯏꯗ ꯑꯃꯔꯣꯝꯗꯗꯤ ꯁꯤꯅꯕꯨ ꯐꯩ ꯃꯁꯥꯅ ꯌꯥꯅ ꯄꯨꯖꯔꯛꯂꯕ ꯅꯨꯄꯤꯅꯤ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯂꯨꯅ ꯍꯦꯛꯇ ꯇꯧꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯏꯃꯧꯗꯨꯝ ꯊꯦꯝꯃꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤꯅ ꯑꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯊꯣꯡꯗꯤ ꯑꯣꯈꯥꯛ ꯂꯩꯃ ꯆꯥꯗꯕ ꯖꯥꯠꯅꯤꯀꯣ ꯆꯥꯛꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯦꯟꯕ ꯐꯩ ꯍꯥꯏꯕ ꯃꯥꯕꯨ ꯀꯌꯥꯗ ꯈꯠꯂꯤꯕꯅꯣꯕ ꯃꯋꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯑꯩ ꯐꯥꯎꯕ ꯊꯋꯥꯏ ꯀꯂꯝꯗ ꯆꯦꯟꯈꯤꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯌꯦꯡꯉꯨꯅꯦ ꯆꯥꯛꯀꯥꯁꯦ ꯂꯣꯏꯅ ꯀꯥꯕ ꯃꯈꯩ ꯊꯅꯝꯃꯦ ꯍꯥꯏꯕ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯄꯥꯎꯗꯣ ꯇꯥꯕꯗ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯦ ꯏꯆꯥ ꯑꯉꯥꯎꯕꯤ ꯄꯣꯛꯄꯁꯦ ꯋꯥꯕ ꯖꯥꯠꯅꯤꯗ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯄꯥꯄꯤꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯌꯦꯡ ꯌꯨꯝꯗ ꯊꯤꯜꯂꯛꯈꯤꯁꯅꯣꯕ ꯑꯃꯨꯕ ꯀꯥꯁꯤꯜꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯦ ꯃꯥ ꯂꯥꯛꯑꯒ ꯐꯦꯡꯅꯅꯕ ꯊꯝꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯊꯥꯏꯕꯦꯝꯃ ꯑꯃꯗꯤ ꯍꯦꯝꯕꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ